Akasbani Imphal Nayani Devi na pau pajari ahanbada maruoiba pau Pradhanmantri na ngasi Mumbai da video conferencing gi khuthangda ahumlak suba Global Maritime India Summit hogdoklagani Mizoram Madhya Pradesh amasung Telangana da Vidhan Sabha mikhal gi vote khom gi thabak kankhatle Rashtrapati Draupadi Murmu na ngasi New Delhi da humphombapan suba National Film Award yanthoklagani amasung World Cricket Cup da ngasi Dharamsala da South Africa ga Netherlands ka sanaragani Pradhanmantri Narendra Modi na ngasi Mumbai da video conferencing gi khuthangda ahumlak suba Global Maritime India Summit haudoklagani mifham asi tha ji ki taramapan phawa chathagani Akasbani pamina hai mifham asi Bharat ki na khwaidi gi chawba maritime gi thoramni mifham asi da Europe Africa South America amasung Asia digi mantri sing saruk yagani maleng gi tongan tongan bam mafam dagi CDO sing lalon itiki miyoi sing sel thadaba sing official sing amasung atai mari lainaba miyoi kya su saruk yagani mifham asida Bharat ki raja sing dagi su mantri sing amasung atai masak naiba miyoi kya yawgani thauram aduda Pradhanmantri na Amritkal Vision 2028 haiba tung koina chatnaga taba Bharat ki samudra gi blueprint ama phongani Pradhanmantri na Amritkal Vision 2028 ka mari lainaba lupa koti 1,300 hena changba project kaya sangagani amasung kharagina jatra hungani November tarita बहुत तादना गदौरी बा सिडनी फुलाई बा मिजोराम विधानसभा मिखल की भोट खोम की थबक कनकलकली सरकार पाइरी बा मिजो नेशनल फ्रंट जोराम पीपल्स मूवमेंट बीजेपी अमसुंग कांग्रेस न चिंगबा दोल सिंह राज्य की तोंगान तोंगान मफम सिंगदा कन्न भोट खोमनारी कांग्रेस लु चिंगबा राहुल गांधी नुमिनिनी की खोंगचता मिजोराम द लेडी मध्य प्रदेश ता राज्य विधानसभा मिखल की मतम था मतंग आइसिलकबगा लोइनाना राजनीति दोल सिंगना भोट खोंबा औनारे राज्य असिदा मतंग थागी तरातरेता भोट तादनगनी डिसेंबर 3 दा भोट मसिंग थीगनी Akasbani pangmina hai rajniti dol singna rally meeting amasung voter singna makhoibu sawat hanaba lalong kaya sinba mifham sing pangthoknaba thaurang tawnari Sarkar pairi pa BJP na tha sigi taramapan phawa chathagadaba sakti sammelan ngasi ahudok lagani sammelan achi da put khuding makta leiriba dolgi karmi singna amukta oikidriba mawngda mai pakpagi wasak lawgani sakti केंद्र लिसिंग तारान थोइरोमदा मुख्यमंत्री केंद्र की मंत्री सिंह जाति की अमदि राज्य थाकी लुचिंग सिंह सरुक यागनी अमरोमदा मपुंग ओइबा विरोधी दल कांग्रेस ना ngasi मध्य प्रदेश की मिखल की मैनिफेस्टो फोंगलगनी दल असिना मैनिफेस्टो असि वचन पत्र हाइना ममिंग थोली तेलंगाना दा सु सितारमापन लेबे राज्य विधानसभा मिखल की नोटिफिकेशन थोक्त्रिङै ममांगदगे हौना भोट खोमनाबा हौरे मपुंग ओइबा राजनीति दल पुनमकना मिरेप सिंगी मिंग लाउथोक्त्रबसु कन्न भोट खोमनाबा हौरे राज्य असिदा नवेम्बर 9 दा भोट थादनगनी राज्य असिगी मिखल की नोटिफिकेशन था असिगी 9 दा थोकनी सरकार पाइरिबा भारत राष्ट्र समिति BRS की मकोक अमसुंग मुख्यमंत्री के चंद्रशेखर रावना नुमिनिनी की ममांगदा हुस्ना बाता मिखल की कैंपेन हौदोखी बीजेपी के ना केंद्र की मंत्री अमसुंग दोल की लुचिंगबा अमित शाह ना आदिलाबाद की भोट खोंबा हौखी कांग्रेस की स्टार कैंपेनर राहुल गांधी अमसुंग प्रियंका गांधी भद्रना राज्य अदुदा हेंगदगी भोट खोंबा हौरगनी आइना लाउथोखरे राज्य सिदा महौसागी फिबम हंजिलहना पांदमदा सिक्योरिटी फोर्स ना तोंगान तोंगान बा थबक थरong कया लोखली सिक्योरिटी फोर्स ना इम्फाल की तोंगान तोंगान मफम सिंगदा माहिरोइ सिंग मियांग लुचिंगबा सिंग ललोल टिक तोबा सिंग अमसुंग नाहा सिंग उनदुना वारी सानखी चुराचांदपुर जिला दसु विलेज चिप कया ग उनदुना वारी सानखी असम राइफल्स ना ngarang कामजोंग जिला की वांगली अमसुंग लामली खुंदा मेडिकल कैंप पांगथोकी अमसुंग हिदाक लांगथक यंथोकी जिला सिगी खंबी खुलदसु एनुअल गेम्स एंड स्पोर्ट्स मीटा नाहातारा निपंदा साना खोनबगी पोल सिंग पीखी
Assam Riflesna Churachandpur Jilada Nongna Amangata Tohon Kraba Kungang Tararom Sanna Balambi Amasu Miangwa Puna Simjinki Jila Asigi Henkot Kulda Kunjaching Bupap Tahan Bagi Tauram Amasu Nasamukta Bharat Abiyan Gi Saruk Amoina Sinki Kakching Jila Gi Kurmi Bazada Sam Riflesna Tiangbang Pibagi Saruk Amoina Kambal Yantoki Imphal West ki Sega Road Kojeng Anjari Lekaida Handak Thoki Benung Mai Kapagi Tokdokta Soktuna Rajmi di City da Laikan Naribanupi Adugi Pibam Manipur State Commission for Women gi Chairperson Salam Ulkana Chatuna Yingsin Kre Chairperson na Soklabinupi Aduga Hakting Nana Unodono Wari Sanake Masung Mahake Hakzangi Pibam Hanki Sandel Jila ki Japau Upper Primary School ki Annual Games and Sports Kam Literary Meet Lisingani Kulumdoi Ngarang School Asida Jila Sigi Deputy Commissioner Mayang Mambras Kumarna Haudokre Meet Asih Tha Sigi Taramapan Pawazatagani Haudokpagi Tauram Aduda Jila Si Makok Thongbo Official Sing Amasung Masak Naiba Mioi Kaya Yauki Tabiri Pawasi Akasbani Faldagini Rashtrapati Draupadi Murmu ngasi New Delhi da Humpumapan Suba National Film Award Yantoklagani. Information amasung Broadcasting Mantri Anurag Singh Thakurna Thauram Aduda Guest of Honor Oigani. Armadavana Direction Piba Roketari The Nambi Effect na Lisingani Kunmato ki Best Feature Film Tare Puspa Da Raj da Alu Arjuna Best Hector ki Mana Phangle Alia Bhat amasung Kriti Senanna Gangubhai Kathia Wadi amasung Mimida Puna Best Actress ki Mana Phangle Pallavi Joshina Kashmir Files da Best Supporting Actress amasung Pankaj Tripathi na Mimida Best Supporting Acting Award Phangle Best Popular Film gi Mana RRR na Phangle aduga Vivek Agni Hotrina Direction Piba The Kashmir Files na Nargis Dattai Award for Best Film on National Integration Phangle Malem gi Chinjak ki numita Indian Council for Cultural Relations ICCR na Hanbo ina Annapurna Certificate Phangadaba Singgi Ming Lauthokre Annapurna Certificate asi Bharat ki mahu sadagi leijarakpa aza thak amasung chakna rakpa thung thakpa ki mawong sing yokhatuna miyam da pamna naba honabagi damang mapalam singda laiba Bharat ki restaurant singbu sakhangba oina ICCR na piba top topa makhal gi certificate ni certificate asi pinaba kangal aba restaurant taruk adu San Francisco Oman Costa Rica Mongolia amasung Sri Lanka dagini ICC World Cricket Cup ta ngarang numidang Lucknow da sanakiba match samada Australia na Sri Lanka bu wicket manga da thoikre hana betting tokhiba Sri Lanka na over ni phu humdoi ball ahumda wicket punamak turaga ran chani mapan lokhi Australia gi Adam Jampa na wicket mari lokhi Sri Lanka na ran chani mapan lokhiba dugi paukhumda Australia na over kuntra manga ball ani da wicket manga turaga ran chani tara manga lokhi ngasi Himachal Pradesh ki Dharamsala da South Africa ga Netherlands ga sanagani match sachin Tilpung ani dagi hogani America ki Rashtrapati Joe Biden hang Israel da chatkadauri America ki Secretary of State Anthony Blinken na wafam singa si ayuk angan bada Tel Aviv ta lauthokhibani Rashtrapati Joe Biden na hai terrorist loop Hamas na Palestine machapuna makim mahutsin banate mahangna hai loop asi pumut mutat kadabani Biden na hai Israel na Gaza lausin basu achoba aranba ma oigani Israel na lal gi niti niam ngak na chatkani haina mahangna thajaba phongki lal heka hubadegi Israel na malengbi oiriba channa kanglon punamang thugaire haina kanna ngangna ragli ngai cherekta wafam asi phongdorakpani Mapal Thauram Mantri Dr. S. Jai Shankar na Vietnam da laibak adugi Pradhan Mantri Pham Min Chin ga unakre Luching bani la lebak ani gi mari phagat anaba pambai kaya marum khanakhi social media da thagat pa warol amada Dr. Jai Shankar na hai Bharat amasung Vietnam punna thabak tawmina ba hengat anbana Bharat ki Pacific lamdam da tangdu laitaba secure oiba amasung nungai ai phaba hengat angani aroibada maruoiba paw mo anna Pradhan Mantri ngasi Mumbai da video conferencing ki khutang da ahumlak suba Global Maritime India Summit hudok lagani
Mizoram, Madhya Pradesh, amasung Telanganada Vidhansabha Mikhalgi Botkomgi Taba Kankhatle. Rashtrapati Draupadi Murmu ngasi New Delhi da 68 Super National Film Award yanthoklagani. Amasung World Cricket Cup ngasi Dharamsala da South Africa ga Netherlands ka sanaragani. Paulu jare.